ꯏꯌꯥꯝꯕ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯀꯣꯏꯕꯗꯨ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯅꯨꯡꯁꯥꯗꯨꯁꯨ ꯌꯥꯛꯄ ꯃꯈꯩ ꯁꯥꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯦꯝꯕꯤ ꯇꯥꯍꯥ ꯇꯥꯍꯥ ꯂꯥꯡꯂꯦꯟꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯔꯨꯔꯤ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯈꯣꯏꯒ ꯆꯣꯞꯇꯅ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯀꯨꯏꯔꯒ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯃꯩꯇꯥꯟ ꯃꯥꯟꯁꯤꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯏꯁ, ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯉꯧꯔꯛꯄꯅꯤꯅ ꯑꯩꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯟꯅꯅ ꯈꯔꯕꯨ ꯐꯩꯌꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯝꯇꯣꯏꯕ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯏꯔꯣꯏꯁꯤ ꯃꯉꯥꯏ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯥꯍꯥ ꯇꯥꯁꯦ ꯂꯩꯁꯤꯅ? ꯀꯅꯥꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯒꯦꯕ ꯅꯪꯕꯨ? ꯅꯠꯇꯦ, ꯄꯣꯠ ꯀꯧꯔꯥ ꯂꯩꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯂꯦꯝꯕꯤ ꯄꯩꯊꯣꯛꯇꯨꯅ, ꯅꯄꯨꯟꯁꯤꯗꯨꯗ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯕ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯉꯣꯏ, ꯑꯝꯇ ꯈꯜꯂꯨ ꯋꯥꯈꯜꯁꯨ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯈꯣꯏꯆꯩꯒꯗꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ, ꯍꯥ, ꯑꯩꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ? ꯀꯩ ꯄꯥꯎꯅꯣ? ꯉꯥꯅꯨ ꯊꯣꯡꯕꯒ ꯆꯥꯗꯣꯛ ꯂꯩꯕ꯭ꯔꯕ? ꯅꯪꯅ ꯅꯣꯡ ꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯅꯊꯤꯕꯣꯡꯅ ꯇꯧ ꯂꯩꯌꯨ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯣ, ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯅꯤ ꯍꯥꯏꯗꯅ ꯏꯅꯦꯅ ꯇꯝꯃꯝꯃꯤ꯫ ꯑꯌꯥ, ꯑꯁꯦꯡꯕꯔꯣ ꯏꯇꯥ ꯂꯦꯝꯕꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯦꯃꯤ꯫ ꯇꯥ ꯂꯦꯝꯕꯒ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯦ꯫ ꯑꯩꯗꯤꯅꯦ ꯇꯥ ꯂꯦꯝꯕ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯍꯥꯏꯕ꯫ ꯍꯟꯗꯛ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯅꯨꯡꯁꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯒꯦ꯫ ꯍꯦ, ꯅꯪꯗꯤ ꯐꯣꯡꯗꯣꯛꯈꯤꯅꯨ, ꯅꯁꯛꯀꯗꯣ ꯌꯥꯝ ꯊꯤꯔꯤ, ꯈꯔ ꯐꯖꯍꯟꯈꯣꯕ꯫ ꯑꯩꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯖꯕꯅꯤꯅ ꯃꯥꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯏꯁ, ꯅꯪꯁꯦ ꯍꯌꯦꯡ ꯌꯥꯕꯤꯔꯛꯇ꯭ꯔꯒ ꯀꯝꯗꯧꯕ ꯍꯥ? ꯂꯦꯝꯕꯤ ꯂꯥꯡꯂꯦꯟꯗ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤꯕꯨ ꯌꯥꯔꯛꯇ꯭ꯔꯒꯅ ꯅꯈꯣꯏ ꯅꯅꯥꯎꯄꯥꯁꯨ ꯂꯩꯁꯤꯗꯤ꯫ ꯂꯦꯝꯕꯤ, ꯈꯣꯏꯖꯩꯁꯤꯅ ꯅꯔꯥꯏꯕꯗꯨ ꯀꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝꯁꯨ ꯆꯠꯂꯔꯣ ꯅꯪ꯫ ꯃꯁꯛꯁꯤꯒ ꯏꯅꯥꯎꯄꯥꯀꯥꯁꯨ ꯑꯁꯥ ꯇꯧꯖꯔꯤ꯫ ꯑꯁꯥꯟꯗꯣꯛꯑꯁꯤ ꯆꯠꯂꯣ, ꯉꯁꯥꯏ ꯆꯠꯂꯣꯕ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯕ꯫ ꯍꯩꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯡ ꯑꯗꯨꯁꯨ ꯉꯁꯥꯏ ꯅꯣꯡ ꯈꯔ ꯆꯣꯠꯈꯤꯕꯗꯨꯅ ꯏꯆꯥꯛ ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯧꯗꯨꯁꯨ ꯃꯆꯤꯟꯅ ꯀꯕꯨꯛ ꯀꯕꯨꯛ ꯂꯥꯡꯖꯔꯤ꯫ ꯄꯥꯔꯤ ꯆꯥꯛꯈꯨꯝꯗꯨꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯆꯦ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯃꯤ꯫ ꯏꯃꯥꯁꯨ ꯍꯜꯂꯛꯎꯔꯕꯅꯤ, ꯀꯩꯊꯦꯜꯗꯒꯤ ꯇꯥꯆꯧꯒ ꯆꯪꯉꯛꯑꯗꯤ꯫ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯁꯤꯡꯅꯪꯒ ꯁꯤꯡ ꯆꯥꯛꯇꯕꯅꯤ, ꯅꯃꯤꯠ ꯇꯣꯏꯗ꯭ꯔꯣ ꯃꯩꯈꯨ ꯈꯨꯔꯤ ꯃꯌꯥꯝꯁꯦ? ꯉꯁꯥꯏꯅ ꯑꯩꯅ ꯏꯃꯥ ꯂꯧꯕ ꯆꯠꯇ꯭ꯔꯤꯉꯩꯗꯒꯤ ꯆꯥꯛ ꯂꯣꯏꯔꯝꯃꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯈꯨꯝꯁꯤꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯅ ꯂꯩꯔꯝꯅꯤ, ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯗꯣ꯫ ꯍꯦꯉꯥ, ꯇꯦꯛꯁꯤꯁꯤ ꯅꯃꯥꯏꯅ ꯊꯣꯝꯍꯧꯔꯅ! ꯉꯁꯥꯏ ꯅꯨꯡꯊꯤꯜꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯅ ꯁꯤꯡꯁꯤ ꯂꯧꯁꯤꯜꯂꯝꯃꯗꯤ ꯅꯣꯡ ꯆꯣꯠꯂꯝꯒꯗ꯭ꯔꯣ ꯁꯦ? ꯍꯥ? ꯅꯪꯅ ꯇꯧꯒꯟꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯏꯅꯔꯣ, ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯤ, ꯇꯥꯏꯅꯔꯣ ꯂꯣꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯍꯦꯛꯇ ꯐꯝꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯕꯤꯅꯥꯒ ꯍꯤꯌꯥꯏꯒꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯄꯗ ꯎꯔꯦ꯫ ꯄꯥꯔꯤꯅ ꯃꯈꯣꯡ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅ, ꯄꯥꯔꯤ, ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯗꯨꯕꯣ? ꯇꯥꯆꯧ, ꯏꯆꯦ ꯃꯤꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯝꯃꯣ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯁꯤꯗ ꯅꯨꯄꯥ ꯌꯥꯎ ꯈꯜꯂꯒ ꯂꯩ, ꯆꯥꯛ ꯑꯝꯇ ꯂꯣꯏꯔꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯅ, ꯍꯦ, ꯅꯪ ꯁꯤ ꯂꯥꯎ, ꯅꯈꯧꯔꯤꯗꯨ ꯅꯪ ꯆꯦꯀꯞꯁꯤꯡ ꯆꯞꯀꯦ ꯂꯥꯎ ꯅꯪ ꯁꯤꯡ ꯆꯥꯛꯇꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯏꯃꯥ ꯏꯄꯦꯝꯃ, ꯑꯃꯨꯛ ꯍꯧꯅꯔꯛꯑꯅꯤ꯫ ꯑꯇꯣꯝꯕ, ꯅꯪ ꯁꯨꯈꯤ ꯇꯨꯃꯤ ꯂꯩꯌꯨ꯫ ꯁꯦ, ꯀꯕꯣꯛ ꯃꯨꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯨꯁꯤ, ꯅꯁꯤꯒꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯋꯥꯡꯒꯤ ꯅꯅꯦ ꯆꯥꯎꯕꯤꯅ ꯄꯤꯔꯝꯕꯅꯤ꯫ ꯄꯥꯔꯤ ꯃꯆꯦꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯀꯕꯣꯛ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯥꯏ꯫ ꯍꯤꯌꯥꯏꯅ, ꯃꯇꯨꯡꯗꯤ ꯑꯉꯥꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ, ꯃꯤꯅ ꯎꯁꯤꯠꯂꯣꯏ, ꯐꯖꯅ ꯍꯥꯏꯅꯣ꯫ ꯇꯥꯆꯧ, ꯀꯔꯤꯒꯤ ꯑꯉꯥꯡꯅꯣ? ꯆꯍꯤ 10 ꯁꯨꯗ꯭ꯔꯕ ꯃꯥꯅ ꯀꯦꯁꯤꯟꯅꯗꯅ ꯃꯁꯤꯗꯩꯁꯤꯗ꯫ ꯑꯣꯏꯁꯤ, ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨ, ꯆꯥꯔꯁꯤ꯫ ꯇꯥꯆꯧ ꯍꯌꯦꯡ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯅꯤ꯫ ꯂꯥꯡꯂꯦꯟ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯈꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯃꯤ ꯊꯨꯡꯐꯝ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯀꯣꯛ ꯑꯗꯨ ꯁꯦꯞꯊꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯦꯝꯕꯤꯅ, ꯏꯇꯥ, ꯂꯝꯈꯥꯏꯁꯤꯗ ꯅꯪꯗꯤ ꯅꯇꯣꯝꯇ ꯀꯩꯗꯧꯔꯤ? ꯅꯠꯇꯦ, ꯀꯅꯥ ꯂꯥꯛꯇꯧꯒ ꯂꯩꯒꯦ? ꯀꯩꯅꯣꯍꯦ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯁꯤꯗꯤ
ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒꯤ ꯉꯥꯏꯔꯤꯅꯤ ꯑꯗꯣ ꯑꯝꯇ ꯌꯦꯡꯉꯨꯅꯤ ꯑꯩꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯂꯦꯝꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯅ ꯇꯧꯔꯅꯤ ꯈꯟꯕꯒ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯃꯣꯏꯒꯤ ꯏꯅꯦꯗꯨꯅ ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯕ ꯈꯛꯇꯅꯤ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦꯅ ꯍꯥ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯁ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯦꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯕ ꯏꯇꯥ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯪꯅ ꯌꯥꯝ ꯈꯪꯅꯤꯡꯂꯒꯅ ꯏꯅꯦ ꯀꯨꯟꯗꯥꯂꯩꯒ ꯍꯦꯛꯇ ꯍꯪꯉꯨꯔꯁꯦꯕ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯍꯪꯉꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯨꯟꯗꯥꯂꯩ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯨꯟꯗꯥꯂꯩꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯅꯤꯌꯥ ꯏꯟꯁꯥꯡ ꯁꯦꯝꯃꯝꯃꯤꯔꯣ ꯍꯩꯃ ꯂꯦꯝꯕꯤꯌꯥ ꯂꯥꯡꯂꯦꯟ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯝꯗꯒꯤꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯂꯥꯎꯁꯤ ꯑꯅꯤꯗꯨꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗꯒ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯦ ꯀꯨꯟꯗꯥꯂꯩ ꯅꯣꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯥꯎ ꯍꯪꯕ ꯂꯥꯛꯏꯔꯅꯦ ꯂꯥꯡꯂꯦꯟꯅ ꯅꯠꯇꯦꯗ ꯏꯅꯦ ꯆꯨꯝꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯍꯣꯏꯗ ꯏꯅꯦꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯌꯦꯡꯗꯣ ꯊꯣꯛꯂꯛꯑꯅꯤꯗꯅ ꯅꯪ ꯈꯨꯔꯥ ꯇꯝꯄꯥꯛꯅ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯈꯖꯤꯛ ꯅꯣꯛꯏ ꯂꯦꯝꯕꯤꯅ ꯑꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏꯕꯨ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯍꯩꯃ ꯆꯠꯂꯒꯦ ꯍꯥꯏꯔꯅꯤ ꯅꯣꯏꯕꯣ ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ ꯂꯥꯡꯂꯦꯟꯅ ꯏꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯉꯁꯤꯒꯤ ꯊꯦꯡꯉꯦꯕ ꯏꯇꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯦꯟꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯍꯜꯂꯛꯂꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯌꯨꯛ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯃꯣꯃꯣꯟꯇꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯉꯁꯥꯏꯗꯩꯅꯤ ꯄꯨꯡꯅꯣꯛꯇ ꯅꯣꯏꯁꯤ ꯎꯔꯤꯗꯅꯁꯦ ꯑꯇꯣꯝꯕ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣ ꯅꯣꯛꯆꯁꯅꯨ ꯀꯩꯗꯧꯒꯦ ꯅꯣꯛꯅꯤꯡ ꯇꯧꯔꯤꯅꯤ ꯏꯃꯥ ꯅꯠꯇꯦ ꯏꯆꯦꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯖꯥꯠꯂꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯌꯥꯗꯦ ꯃꯁꯤ ꯅꯨꯄꯥ ꯁꯣꯏ ꯀꯣꯏꯔꯝꯃꯅꯤ ꯍꯩꯃ ꯅꯆꯦ ꯑꯁꯤ ꯂꯩꯁꯥꯕꯤꯅꯤꯅꯦ ꯀꯣꯏꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯨꯄꯤꯗꯤ ꯅꯪꯁꯨ ꯀꯣꯏꯕꯨ ꯀꯣꯏꯔꯝꯃꯅꯤ ꯀꯣꯏꯖꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯄꯤ ꯅꯍꯥꯒ ꯑꯝꯇ ꯄꯨꯁꯤꯜꯂꯛꯈꯤꯅꯨ ꯃꯁꯤꯅ ꯇꯧ ꯁꯥꯕ ꯑꯃꯀꯣ ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟꯒ ꯂꯦꯝꯕꯒꯁꯨ ꯃꯌꯨꯝꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯥꯡꯂꯦꯟꯒ ꯂꯦꯝꯕꯤꯒꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯖꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯟꯗꯨꯅ ꯍꯦꯛꯂꯤ ꯂꯦꯝꯕꯤꯁꯨ ꯃꯈꯥꯗꯨꯗ ꯐꯝꯊꯔꯒ ꯖꯥꯝꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯅꯣꯡꯗ꯭ꯔꯦꯟꯒ ꯂꯦꯝꯕꯒꯁꯨ ꯅꯨꯡꯊꯤꯜ ꯋꯥꯏꯒꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄꯗ ꯑꯅꯤꯗꯨꯅ ꯖꯥꯝ ꯍꯦꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯂꯦꯝꯕꯅ ꯀꯧꯔꯛꯏ ꯂꯦꯝꯕꯤ ꯂꯥꯡꯂꯦꯟ ꯅꯣꯏꯅꯤ ꯖꯥꯝ ꯍꯦꯛꯏꯔꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯃꯤꯠꯀ ꯃꯤꯠ ꯆꯥꯅꯩ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯆꯣꯡꯉꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯂꯩꯊꯣꯔꯛꯄ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯇꯞꯅ ꯂꯦꯝꯕꯤ ꯁꯣꯏꯗ꯭ꯔꯤ ꯂꯥꯛꯏꯃꯤ ꯅꯪꯕꯨ ꯂꯦꯝꯕꯤꯁꯨ ꯇꯞꯅ ꯏꯇꯥ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯛꯃꯤꯟꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯑꯣꯟꯊꯣꯔꯛꯏ ꯅꯣꯡꯗ꯭ꯔꯦꯟꯒ ꯂꯦꯝꯕꯒ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ ꯂꯦꯝꯕꯤꯅ ꯍꯣꯏ ꯍꯦꯝꯃꯤꯅꯤ ꯑꯣ ꯅꯣꯏꯗꯤ ꯎꯗꯕꯕꯨ ꯀꯨꯏꯔꯦ ꯂꯩꯁꯥꯕꯤ ꯂꯣꯏ ꯐꯔꯝꯃꯤ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯛꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯂꯥꯡꯂꯦꯟꯗꯁꯨ ꯀꯧꯕ ꯐꯥꯎꯕ ꯀꯧꯕꯤꯔꯛꯂꯝꯗꯦ ꯃꯇꯧ ꯑꯗꯨ ꯂꯥꯡꯂꯦꯟ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯇꯥ ꯂꯦꯝꯕꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯑꯩꯕꯣ ꯂꯣꯏꯅ ꯉꯥꯡꯕ ꯑꯃ ꯑꯗꯨ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯁꯨꯝ ꯂꯧ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯇꯥ ꯂꯦꯝꯕ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯊꯗꯨꯅ ꯀꯧꯕ ꯀꯧꯔꯝꯗꯦꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯗꯣ ꯅꯁꯛ ꯌꯥꯝ ꯊꯤꯔꯤ ꯈꯔ ꯐꯖꯅꯈꯣꯅ ꯇꯥꯅꯤꯡꯗꯦꯅ ꯂꯦꯝꯕꯤ ꯅꯪꯅ ꯀꯌꯥ ꯅꯁꯛ ꯅꯇꯧ ꯐꯖꯕꯅꯤꯗꯅ ꯊꯥꯗꯣꯏ ꯄꯣꯔꯣꯡ ꯊꯣꯛꯄꯤ ꯃꯥꯟꯕꯤ ꯅꯪꯅꯁꯨ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯂꯥꯡꯂꯦꯟ ꯃꯥꯅ ꯂꯧ ꯈꯨꯂꯪ ꯆꯠꯄꯗ ꯁꯦꯠꯄ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯃꯄꯥꯜ ꯑꯗꯨ ꯊꯣꯛꯂꯛꯏ ꯕꯤꯅꯥ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯏꯪꯉꯪꯉꯛꯅ ꯍꯩꯃ ꯅꯪꯗꯤ ꯀꯅꯥꯒꯤ ꯈꯨꯂꯪ ꯆꯠꯇꯣꯏꯕ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯃꯥ ꯏꯅꯦ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒꯤꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯦ ꯑꯗꯨꯕꯣꯕ ꯉꯟꯃꯜꯂꯤ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯅꯣꯡꯁꯤ ꯉꯥꯟꯕꯗ ꯉꯥꯏꯔꯤꯌꯦꯕ ꯅꯥꯀꯟꯗꯒꯤ ꯄꯥꯔꯤꯅ ꯏꯃꯥ ꯍꯥꯏꯔꯨꯅꯨ ꯏꯆꯦꯁꯦ ꯍꯧꯖꯤꯛꯇ ꯌꯥꯝ ꯀꯟꯅ ꯕꯁꯟꯇ ꯂꯥꯛꯏꯕꯅꯤ ꯑꯗꯨꯅꯅꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯑꯇꯣꯝꯕ ꯑꯔꯦꯝꯕꯗꯅꯦ ꯅꯀꯣꯛꯇꯨ ꯀꯥꯏꯗꯅ ꯇꯣꯛꯀꯅꯤ ꯅꯪ ꯑꯇꯣꯝꯕ ꯕꯁꯟꯇ ꯑꯩꯕꯨ ꯀꯅꯥꯅꯣꯅꯦ ꯊꯥꯡꯖꯝꯒꯤꯗꯨꯔꯣ ꯑꯁ ꯑꯣꯏꯃꯥ ꯏꯆꯦꯁꯦ ꯌꯦꯅꯤꯡꯊꯥ ꯂꯥꯛꯇꯅ ꯃꯊꯪ ꯃꯣꯏꯒꯤ ꯕꯁꯟꯇ ꯀꯥꯏꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕ
ꯅꯪꯒꯤ ꯊꯥꯡꯖꯝꯒꯤ ꯕꯁꯟꯇ ꯁꯤꯔꯥꯏ ꯇꯥꯡꯕ ꯅꯠꯇꯦ ꯕꯤꯅꯥ ꯁꯥꯎꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯥꯡꯖꯝꯒꯤ ꯕꯁꯟꯇꯗꯣ ꯁꯤꯔꯥꯏ ꯇꯥꯡꯉꯤ ꯍꯥꯏꯔꯤꯕ ꯍꯥ ꯁꯦꯜꯒ ꯑꯣꯟꯊꯣꯛꯅ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ ꯂꯥꯡꯂꯦꯟ ꯍꯣꯏ ꯌꯥꯔꯦ ꯅꯣꯏꯅ ꯃꯥꯅꯆꯥꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯩ ꯇꯥ ꯂꯩꯔꯗꯤꯅꯦ ꯊꯕꯛ ꯑꯝꯇ ꯅꯪꯉꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯧꯕꯨꯛ ꯑꯗꯨꯁꯨ ꯌꯧꯔꯦ ꯃꯇꯥꯂꯦꯝꯕꯤꯒ ꯃꯧ ꯑꯅꯤꯗꯨꯒꯗꯤ ꯍꯥꯟꯅ ꯂꯧ ꯑꯗꯨꯕꯨ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ 마ꯁꯨ ꯊꯦꯡꯃꯟꯈ꯭ꯔꯦ ꯈꯟ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯁꯨꯕ ꯍꯧꯔꯛꯏ ꯂꯦꯝꯕꯤꯅ ꯏꯇꯥ ꯀꯩꯒꯤꯅꯣ ꯊꯦꯡꯉꯩꯗꯤ ꯑꯁ ꯏꯕꯦꯝꯃ ꯁꯤꯐꯥꯎ ꯉꯟꯃꯜꯂꯤ ꯍꯥꯏꯍꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯉꯜꯂꯤꯗ ꯁꯨꯝ ꯈꯔ ꯉꯟꯅ ꯁꯨꯔꯒ ꯈꯔ ꯉꯟꯅ ꯀꯥꯁꯤꯅ ꯏꯅꯝꯃ ꯊꯥꯖꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯉꯜꯂꯁꯨ ꯉꯟꯅ ꯁꯨꯕ ꯍꯧꯔꯝꯂꯕꯅꯤ ꯊꯥꯖꯅ ꯂꯥꯡꯂꯦꯟ ꯂꯦꯝꯕꯤꯌꯥ ꯅꯈꯣꯏꯅꯤꯕꯨ ꯑꯗꯣꯝꯗ ꯑꯗꯨꯝ ꯁꯨꯔꯒꯦ ꯍꯥꯏꯔꯣ ꯁꯣꯝꯗ ꯅꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯎꯗꯅ ꯏꯅꯝꯃꯣꯏꯒ ꯋꯥꯔꯤꯁꯨ ꯈꯔ ꯗꯨꯛ ꯁꯥꯅꯤꯌꯥ ꯍꯣꯏ ꯏꯅꯝꯃ ꯑꯇꯩ ꯂꯥꯏꯔꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯂꯦꯝꯕꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯒꯤ ꯍꯧꯅꯕꯤ ꯀꯩꯁꯨ ꯀꯣꯏꯗꯅ ꯏꯅꯝꯃ ꯀꯣꯏꯕꯕꯨꯗꯤ ꯀꯣꯏꯗꯦ ꯍꯥꯏꯕꯕꯨ ꯈꯟꯖꯕꯗꯤ ꯑꯃꯃꯝ ꯂꯩꯔꯦ ꯖꯁꯨꯃꯇꯤ ꯅꯣꯛꯇꯨꯅ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯕꯦꯝꯃ ꯅꯨꯄꯤ ꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯅꯁꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯀꯦꯊꯗꯅ ꯅꯧꯊꯗꯅ ꯍꯥꯏꯌꯣ ꯑꯗꯨꯝ ꯌꯥꯔꯗꯧꯅꯤ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃꯒꯤ ꯋꯥꯁꯤꯗꯤꯀꯣ ꯂꯦꯝꯕꯤꯅ ꯏꯅꯝꯃ ꯑꯗꯨꯗ 이캉 ꯈꯪꯕꯤꯗꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯆꯥꯏꯁꯤꯁꯨ ꯃꯈꯣꯏꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯈꯨꯠꯇ ꯆꯥ ꯊꯛ ꯄꯥꯏꯗꯨꯅ ꯂꯧꯔꯤꯗꯨꯗ ꯀꯨꯝꯊꯔꯛꯏ ꯂꯦꯝꯕꯤ ꯃꯇꯥꯗ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯪꯒꯤ ꯉꯥꯎꯖꯕꯁꯤ ꯂꯥꯏꯒꯤꯇꯣ ꯌꯦꯡꯉꯨꯃꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯂꯥꯛꯂꯤꯕꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯄꯥꯈꯠꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯀꯛꯄꯩ ꯅꯄꯤ ꯅꯪꯒꯤ ꯅꯈꯣꯡꯗꯣ ꯀꯛꯄꯩ ꯅꯄꯤꯃꯤ ꯇꯨ ꯌꯦꯡꯉꯣ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯂꯥꯡꯂꯦꯟꯗꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯄꯥꯈꯠꯅ ꯃꯈꯣꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯧꯔꯤꯗꯨ ꯇꯝꯅ ꯆꯦꯟꯈꯠꯂꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯆꯦꯟꯈꯠꯂꯛꯄꯒ ꯅꯣꯡꯗ꯭ꯔꯦꯟꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯗꯨꯅ ꯑꯅꯤꯗꯨ ꯂꯧꯔꯤꯗꯨꯗꯤ ꯍꯦꯛ ꯊꯦꯡꯒꯥꯏꯅꯔꯤ ꯋꯥꯡꯃꯗ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯂꯩꯈꯣꯝ ꯏꯇꯩ ꯇꯩ ꯇꯥꯅꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯅꯩ ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯎꯅ ꯂꯩꯁꯥꯕꯤꯗꯨꯕꯨ ꯑꯗꯨꯝꯅ ꯃꯥꯏꯅ ꯃꯤꯊꯛ ꯄꯥꯎꯅꯕ ꯐꯤꯔꯣꯜꯁꯤ ꯂꯣꯏ ꯃꯣꯠꯂꯦ ꯀꯩ ꯁꯥꯔꯒꯤꯁꯤꯕꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯑꯩ ꯁꯣꯏꯈꯤꯕꯕꯨ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ ꯍꯦ ꯇꯥꯅꯤꯡꯗꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯀꯛꯏ ꯁꯨꯕꯤ ꯅꯣꯏꯒꯨꯝꯕ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯑꯩ ꯍꯩꯅꯗꯦ ꯅꯣꯏ ꯂꯋꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯑꯃ ꯎꯕꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯂꯥꯡꯂꯦꯟ ꯃꯥꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯑꯁꯤꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯪ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯒ ꯏꯁꯣꯛꯈꯩ ꯆꯦꯇꯦ ꯀꯣꯠꯄꯤ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯍꯔꯗ ꯂꯩꯔꯤ ꯈꯔ ꯇꯝꯃꯨꯔꯦꯅꯕꯨ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯎꯅ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯂꯋꯥꯏ ꯅꯨꯄꯤ ꯏꯁꯨ ꯇꯥꯗꯕ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨ ꯅꯣꯏꯒꯨꯝꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯅꯦ ꯅꯪꯒꯤ ꯅꯁꯛ ꯊꯤꯕꯗꯣ ꯑꯩꯉꯣꯟꯗꯒ ꯂꯧꯅꯔꯛꯀꯅꯤ ꯅꯣꯏꯒꯤ ꯆꯥꯅ ꯄꯨꯕꯤꯔꯒ ꯀꯛꯐꯩ ꯃꯆꯥ ꯑꯃ ꯅꯞꯄꯒꯤꯕꯨ ꯏꯔꯥꯡꯒ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯩ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯇꯧꯒꯦ ꯇꯧꯔꯤꯅꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯦ ꯂꯧꯁꯤ ꯅꯝꯁꯤꯜꯂꯛ ꯐꯨꯕ ꯁꯣꯏꯔꯣꯏ ꯑꯩꯅ ꯏꯁ ꯂꯋꯥꯏ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯦꯅ ꯁꯤꯗꯤ ꯂꯩꯈꯣꯝ ꯃꯅꯝ ꯅꯪꯕꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯐꯨꯕ ꯅꯠꯇꯦ ꯈꯨꯅꯝꯁꯤꯅ ꯅꯥꯍꯨꯝꯗꯨ ꯊꯥꯔꯛꯑꯗꯤꯅꯦ ꯂꯧ ꯀꯨꯝꯕ꯭ꯔꯕꯨ ꯑꯃꯥꯏꯕ ꯀꯧꯅꯤꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯧ ꯀꯨꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯥꯡꯂꯦꯟ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯁꯝ ꯃꯅꯥꯒꯗꯣ ꯏꯐꯥ ꯐꯥ ꯃꯈꯩ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯉꯔꯥꯡ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯁꯤꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩꯅꯁꯨ ꯀꯨꯏꯕ ꯅꯪꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯒ ꯀꯛꯏ ꯁꯨꯕꯤ ꯂꯩꯈꯣꯝ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯄꯥꯔꯤꯅ ꯏꯆꯦ ꯑꯁ ꯀꯔꯤ ꯁꯛꯅꯨꯗꯨꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯄꯦꯔꯤ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯑꯇꯣꯝꯕ ꯅꯪꯃꯛꯅꯁꯨ ꯅꯆꯦꯕꯨ ꯑꯗꯨꯝ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ ꯑꯩꯗꯤ ꯁꯛꯊꯤꯕꯤ ꯂꯩꯈꯣꯝ ꯃꯅꯝ ꯅꯝꯕꯤ ꯏꯆꯦ ꯅꯪꯒꯤ ꯋꯥꯊꯤꯗꯨ ꯇꯥꯅꯤꯡꯗꯦ ꯆꯥꯛꯇꯨ ꯊꯣꯡꯉꯨ ꯑꯩ ꯖꯒꯣꯏ ꯇꯝꯕ ꯆꯠꯇꯣꯏꯅꯦ ꯂꯥꯡꯂꯦꯟ ꯃꯅꯥꯎ ꯅꯨꯄꯥꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯑꯣ ꯉꯁꯥꯏꯗꯒꯤ ꯅꯆꯦꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯁꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯒ ꯍꯪꯒꯦ ꯈꯟꯗꯈꯩ ꯅꯪꯒꯤ ꯅꯊꯤꯕꯣꯡ ꯈꯔꯗꯨꯒꯤ ꯑꯩꯅ ꯐꯝꯕꯁꯤ ꯌꯦꯠꯂꯤꯕꯅꯤꯅꯦ ꯆꯠꯂꯣ ꯅꯪꯁꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯊꯣꯡꯉ ꯆꯥꯎꯁꯨ ꯆꯠꯂꯣ ꯅꯨꯄꯥꯅꯕꯨ ꯖꯒꯣꯏ ꯇꯝꯗꯣꯏꯅꯤ ꯀꯥꯏꯅ ꯍꯦ ꯅꯃꯥꯏꯗꯨꯕꯨ ꯈꯣꯡꯕꯤꯗ ꯄꯥꯟꯕ꯭ꯔꯣ ꯏꯀꯥꯏꯕꯗꯤ ꯌꯥꯝ ꯈꯪꯗ꯭ꯔꯤꯗꯣ ꯄꯥꯔꯤꯅ ꯑꯗꯣ ꯏꯆꯦꯒꯤ ꯁꯦꯜꯅ ꯇꯝꯕ꯭ꯔꯣ ꯇꯥꯆꯧꯅ ꯄꯤꯕ ꯁꯦꯜꯅ ꯇꯝꯖꯕ ꯏꯆꯦꯅ ꯉꯁꯥꯏ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯅꯁꯟ ꯃꯅꯥ ꯏꯄꯥ ꯐꯥꯈꯩ ꯇꯣꯔꯣꯛ ꯀꯣꯛꯆꯥꯎꯕꯤꯗꯧꯅ ꯐꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ
ꯂꯩꯔꯪ ꯃꯄꯥꯟꯗ ꯑꯣꯏꯅ ꯐꯝꯃꯨꯔꯣꯅ ꯑꯗꯨ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯍꯥ ꯑꯩꯅ ꯃꯪꯒꯣꯜꯁꯤꯗ ꯐꯝꯅꯤꯡꯂꯒ ꯐꯝꯅꯤ ꯐꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦꯕ ꯏꯆꯦ ꯃꯤꯒ ꯌꯨꯝꯁꯤ ꯆꯪꯉꯗꯤ ꯏꯀꯥꯏꯖꯩ ꯏꯆꯦꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯁꯛꯅꯤꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯤꯕꯨꯟ ꯅꯄꯨꯟ ꯍꯦꯛ ꯃꯥꯜꯂꯗꯝ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯏꯁ ꯑꯩꯕꯨ ꯇꯤꯕꯨꯟ ꯅꯄꯨꯟ ꯃꯥꯜꯂꯦ ꯀꯥꯏꯅ ꯐꯩ ꯑꯗꯨꯗꯤ ꯇꯤꯕꯨꯟ ꯅꯄꯨꯟ ꯃꯥꯟꯕꯤ ꯑꯩꯉꯣꯟꯗ ꯁꯦꯟ ꯂꯨꯄꯥ ꯐꯥꯎ ꯅꯤꯔꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯦꯛ ꯅꯤꯔꯕ ꯅꯈꯨꯠꯇꯨ ꯊꯨꯗꯦꯛꯀꯗꯕꯅꯤ ꯅꯪ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯁꯤꯕꯣ ꯅꯪ ꯑꯌꯣꯛ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯗꯦꯕ ꯏꯁ ꯀꯔꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯄꯥꯔꯤꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯑꯅꯤꯗꯨ ꯐꯨꯅꯔꯛꯏ ꯃꯆꯥ ꯑꯅꯤꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯨꯅꯔꯝꯂꯤꯕꯗꯨ ꯍꯤꯌꯥꯏꯒ ꯚꯤꯅꯥꯒꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯗ ꯍꯦꯛ ꯎꯔꯦ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ ꯍꯤꯌꯥꯏꯅ ꯑꯇꯣꯝꯕ ꯏꯆꯜ ꯊꯥꯗꯣꯛꯅꯅꯨ ꯅꯣꯏꯕ ꯇꯥꯆꯧ ꯂꯥꯏꯁꯤ ꯇꯥꯆꯧꯗ ꯐꯖꯅ ꯍꯥꯏ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤ ꯂꯥꯡꯂꯦꯟ ꯇꯥꯆꯧ ꯈꯥꯝꯃꯛꯀꯅꯨ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ ꯃꯅꯝꯁꯤ ꯇꯠꯈ꯭ꯔ ꯃꯈꯩ ꯐꯨꯗꯠꯀꯦ ꯑꯝꯇ ꯚꯤꯅꯥꯅ ꯑꯇꯣꯝꯕ ꯁꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯁꯤ ꯏꯃꯥ ꯈꯥꯝꯃꯛꯀꯅꯨ ꯏꯆꯦ ꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯉꯣꯟꯗ ꯍꯤꯌꯥꯏ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯆꯜ ꯑꯇꯣꯝꯕ ꯊꯥꯗꯣꯛꯏꯁꯤ ꯀꯅꯥꯗ ꯍꯥ ꯑꯩꯅ ꯊꯥꯗꯣꯛꯅꯧ ꯍꯥꯏꯔꯗꯤ ꯀꯣꯛ ꯊꯥꯗꯣꯛꯅꯧꯗꯅ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯐꯨꯗꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯁꯤꯗꯗꯤ ꯑꯅꯤꯗꯨ ꯐꯠ ꯊꯥꯗꯣꯛꯅꯩ ꯍꯤꯌꯥꯏ ꯁꯥꯎꯅ ꯅꯈꯣꯏꯅꯤ ꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯈꯠꯅꯔꯕ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯐꯨꯒꯗꯕꯅꯤ ꯈꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯚꯤꯅꯥꯅ ꯍꯦ ꯌꯥꯔꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯣꯆꯣ ꯆꯥꯛꯇꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯑꯃꯨꯛ ꯂꯦꯞꯇ ꯂꯩꯔꯅꯨ ꯅꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯆꯪꯉꯣ ꯆꯠꯂꯨꯅꯤ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤꯒ ꯂꯥꯡꯂꯦꯟꯒꯗꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯔꯣꯏ ꯈꯨꯟꯗꯨ ꯂꯩꯔꯤꯉꯩ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯍꯟꯗꯛꯇ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯂꯛꯄ ꯊꯥꯕꯜꯂꯩꯒ ꯅꯣꯛꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯝꯃꯤ ꯃꯇꯧꯒꯗꯨ ꯂꯦꯝꯕꯤꯅ ꯏꯇꯥ ꯇꯨ ꯊꯥꯕꯜꯂꯩ ꯍꯥꯏꯕꯤꯗꯣ ꯑꯁꯤ ꯂꯥꯛꯏꯗꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯒ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝ ꯉꯥꯡꯅꯕꯅꯤ ꯂꯥꯡꯂꯦꯟꯅ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯑꯅꯤꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯝꯗꯦ ꯅꯣꯡꯗ꯭ꯔꯦꯟꯒ ꯊꯥꯕꯜꯂꯩꯒꯁꯨ ꯃꯈꯣꯏꯅ ꯊꯔꯣꯏ ꯈꯨꯜꯂꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯂꯦꯝꯕꯤ ꯅꯣꯏꯒꯤ ꯊꯔꯣꯏꯗꯨꯕꯨ ꯀꯌꯥꯝ ꯈꯨꯜꯂꯒꯦ ꯉꯁꯤꯗꯤ ꯑꯩ ꯂꯩꯈ꯭ꯔꯒꯦ ꯊꯥꯕꯜꯂꯩꯁꯦ ꯊꯔꯣꯏ ꯆꯥꯅꯤꯡꯉꯤ ꯂꯦꯝꯕꯤꯅ ꯈꯔꯕꯨꯗꯤ ꯌꯥꯝꯃꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯆꯔꯥꯕꯨꯗꯤ ꯐꯥꯅꯤꯗ ꯂꯥꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯊꯔꯣꯏ ꯌꯣꯜꯂꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒꯤ ꯆꯥꯅꯕ ꯈꯨꯟꯖꯕꯅꯤ ꯀꯌꯥꯝ ꯆꯥꯅꯤꯡꯉꯒꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯁꯣ ꯇꯨꯡꯉꯣꯕꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤ ꯈꯨꯟꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯁꯦꯜ ꯈꯔ ꯐꯪꯖꯧꯅ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯌꯥꯗ꯭ꯔꯥ ꯇꯣꯛꯆꯔꯦ ꯀꯩꯅꯣ ꯅꯪꯒꯨꯝꯕ ꯑꯃꯅ ꯌꯣꯟꯕ ꯊꯔꯣꯏꯕꯨ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯋꯥ ꯉꯥꯡꯕꯗ ꯈꯔꯁꯨ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ ꯑꯩꯒꯨꯝꯕ ꯑꯃꯅ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ ꯑꯩꯒꯨꯝꯕꯅ ꯀꯩꯗꯧꯔꯒꯦꯕ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯊꯥꯕꯜꯂꯩꯅ ꯏꯁ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯕ ꯊꯔꯣꯏꯒ ꯑꯝꯇ ꯆꯥꯖꯔꯣꯏ ꯑꯩ ꯃꯅꯤꯡꯕꯅ ꯁꯤꯗꯧꯔꯦ ꯂꯥꯛꯑꯣꯕ ꯍꯣꯏ ꯅꯪꯅꯕꯨ ꯍꯩꯅꯗ꯭ꯔꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯅꯤꯗꯨ ꯂꯦꯝꯕꯤꯅ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯝꯕꯗꯨ ꯃꯇꯧ ꯇꯝꯗꯨꯅ ꯏꯁ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯉꯁꯤ ꯇꯥꯟꯅꯔꯒ ꯃꯥꯏꯁꯤꯗ ꯂꯩꯈꯣꯝꯁꯦ ꯊꯣꯝꯖꯟꯕ ꯃꯁꯤ ꯐꯖꯅ ꯑꯃꯨꯛ ꯀꯟꯖꯟꯕ ꯑꯗꯨꯒ ꯅꯨꯄꯤꯅꯤꯅ ꯁꯛꯇꯥꯁꯤꯒ ꯃꯅꯥꯇꯣꯟ ꯏꯐꯩ ꯐꯩꯗꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯩꯅ ꯈꯔ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩ ꯈꯥꯡꯂꯕꯅꯤꯀꯣ ꯈꯣꯏꯗꯧꯁꯤ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤꯇ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯌꯥꯝ ꯀꯣꯏꯕꯅꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯕꯒꯤ ꯇꯧꯔꯤꯅꯤ ꯑꯗꯨꯏꯇꯥ ꯅꯪ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗ ꯐꯣꯡꯗꯣꯛꯂꯒ ꯌꯦꯡꯉꯨꯗꯅ ꯑꯩꯁꯨ ꯈꯜꯂꯤ ꯍꯣꯏ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯐꯣꯡꯗꯣꯛꯂꯒ ꯌꯦꯡꯂꯒꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯦꯝꯕꯗꯨ ꯁꯍꯔꯗꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯅꯔꯛꯏ ꯂꯦꯝꯕꯤꯗꯨ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯇꯍꯥ ꯀꯞꯇꯨꯅ ꯆꯦꯜꯂꯛꯂꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯑꯗꯨꯒ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯏꯇꯥ ꯂꯥꯡꯂꯦꯟ ꯇꯥ ꯂꯦꯝꯕꯗꯣ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯅꯨꯡꯁꯤ ꯄꯣꯡꯗ꯭ꯔꯤꯉꯩ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯏꯇꯥ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ ꯏꯇꯥ ꯅꯨꯄꯥ ꯃꯇꯣꯝꯇꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯂꯦꯝꯕꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯅꯪ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯃꯁꯤꯡꯃꯛꯅꯤ ꯀꯣꯏꯅꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯕꯤꯔꯛꯇꯅꯕ ꯆꯣꯛꯀꯅꯤꯀꯣ ꯏꯇꯥ ꯅꯪ ꯁꯤꯁꯨꯕ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯊꯃꯣꯏ ꯁꯥꯊꯤꯅ ꯀꯥꯏꯔꯤꯕꯅꯤꯀꯣ ꯑꯗꯨ ꯏꯇꯥ ꯅꯪꯗꯤ ꯐꯣꯡꯗꯣꯛꯆꯧ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯧꯅ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯖꯁꯅꯤ ꯍꯣꯏꯁꯤ ꯐꯣꯡꯗꯣꯛꯇꯣꯏꯅꯦꯃꯤ ꯁꯣꯝꯗꯅ ꯑꯌꯥꯡꯕꯤ ꯁꯍꯔ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯦ ꯈꯟꯕꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯩ ꯃꯤ ꯑꯃꯅ ꯑꯌꯥꯡꯕꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯁꯍꯔ ꯅꯤꯉꯣꯜ ꯑꯃꯅ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯑꯌꯥꯡꯕꯤ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯕꯨ ꯀꯌꯥ ꯄꯥꯝꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯏꯆꯦ ꯑꯩꯅꯗꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯥꯞꯅ ꯀꯣꯏꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯆꯥ ꯅꯨꯄꯥꯗ ꯆꯩꯕꯅꯤ ꯑꯗꯨꯕꯨ
ꯅꯨꯄꯤꯁꯤꯅ ꯀꯥꯏꯅꯕ ꯉꯝꯂꯣꯏꯗꯅ ꯏꯆꯥ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯔꯛꯂꯤꯕꯁꯤꯅꯤ ꯑꯩ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯏ ꯈꯪꯖꯤꯜꯂꯛꯆꯗꯦꯗ ꯕꯦꯝꯃ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯏꯪꯅ ꯇꯞꯄꯤꯕ ꯃꯔꯦꯜ ꯃꯊꯨꯝꯁꯨ ꯌꯥꯝ ꯄꯥꯏ ꯍꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯔꯕꯅꯤꯀꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯅꯤ ꯂꯥꯡꯂꯦꯟ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯗꯤ ꯂꯥꯡꯂꯦꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯂꯥꯡꯂꯦꯟꯅ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯌꯨꯝꯗ ꯊꯕꯛꯁꯨ ꯂꯩꯍꯧꯏ ꯂꯥꯡꯂꯦꯟ ꯃꯈ꯭ꯔꯥꯎꯀꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯄꯥꯈꯠ ꯄꯥꯈꯠ ꯍꯥꯏꯔꯛꯏ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯅꯤꯁꯤꯔꯣ ꯑꯩꯅ ꯍꯦꯛꯇ ꯅꯪꯕꯨ ꯅꯨꯡꯁꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯆꯃꯣꯠꯅꯕꯤ ꯑꯗꯨꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯥꯕꯂꯩꯒ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯪ ꯁꯥꯎꯅꯤ ꯁꯥꯎꯅꯨ ꯊꯥꯕꯂꯩꯗꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯀꯣꯏꯕꯅꯦ ꯅꯍꯥꯟꯁꯨ 마기 누빠두가 와리 사나오버니 낭렌 năng ai sao aduga nang na pangai hairaga ai ni ta thajagadam sunati nang ngasi dige ngonda amuk an karoga ikai khangda bisidi wai asi hairam duna nongren adu sauna satkirami langlen su nungai tra lehorami nakal amadana thabalai adu tombunga wari kana sanari thabalai ima su haloi irali thum haira amatu walpas nati aduna ai ima tharage ekhoi tuhungna matawrasi ta tombo madam khrat ngai kho aisu ahun pot kitang langsin ki as adugi wabu amta progress yai aidi adugumudi yamna ngawbu nu pas nate nang kaktang law haibani adu fari ai matam krobdi ngairake kuiri kuilanu ko khoi bata tombo kaishu kuina ka ngai leroise ado atai lai nanga asi awangi nongdren haiduga toina setmina bado iki apamdi ko mityam nai matung chapmina gano thabalai khra pakhatna sum man thabak ama samina sen chatpani ado ai matung chatlaroiba matung chatkan mina nangbu lana khankhini hoiba mina chatlaroi hairaga asumna ani du wari kaya sanari langlen mangol gyu khongten na duda makok adu nga duna sinta tongna phamli nongdrena mangonda hairama sing adu su ningsing nungai taba ikai ba su phauri asumna su amuk soli nupini na mityami bo kosilaga Thamoi sing nusisaba ibuna mirairi ne no thablaise atopa magi khangnaba nupa daga singkragi thong nungai khrani da ko matanga duda tan kai ba pari do amu makuta pari ba amol pa phising adu maseda langsindun hairei ije phisim da subiyu ai lampak tum da sanaruki langlen sorga da sauna honduna mawpa nupa da mamit adu phaini yengdun hairei Aina thawai nungai taba kudingi nangna siam aingondi yet isi kaigino chalo imadara kai ngai so isi gi thawai sina odong nungai kan gi tre kari dabu nungai jino khong oi ba pak tabu ngausili langlan khra taplapna atomba nang ta saudi gi haido kan tanong dren do nasini yam nusiruri aina nusi phongdok lu matam da so mana yaraktre aduna nasigi thawai se pro cha ibasa Nangi piga to nasidi aingon amta su haira no ba pari ngam sky inuse nangna nasagi na sakti misil yengdana ta nong drenda nusi hairi du namai du kai drise na he nusi ba haisi nusi bane angang na kai khange phasilakan chalo ada aduise ta nong dringa koine hai bise thabalai do makharong gi ta ton munga su koina bane ai su khange ado ta nong drin di khangda bane matang do lembi su sumanga du sangak tu na Kay wari no yam sikthana na sanay da ichilembe kay yuru ni ikoi se dupa na pambidre adui ni pare du kay sukhanda khonjel ga du kan hek dai re matau du da langlen mokpau makok adu da kaksi hattu tumilayu pasau daroi ja lembi su nok tu na ado ikoi humana ra ka tawba ya ba thapak am dilai langlen kay thabak no hairau ni lembi nge wakal khalaga pare nang na tato munga dum kong na banina thabalai na do na tanong dren koi bagi wari sia saro aduga ai na tanong dren da thabalai na tato mung koi bagi wari sia chasilage adu radi ahumuk loi saunarani
ꯑꯗꯩꯗꯤ ꯀꯥꯏꯅꯔꯦꯗꯅ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯑꯌꯥ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤ ꯆꯨꯝꯃꯦ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯅꯤꯌꯦ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯂꯦꯝꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯂꯦꯝꯕꯤ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯇꯥ ꯍꯌꯦꯡ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯂꯩꯁꯤꯜꯂꯗꯤ ꯑꯩꯅ ꯏꯅꯝꯃ ꯀꯧꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯀꯩ ꯍꯥꯏꯕꯅꯤ ꯏꯇꯥ ꯂꯦꯝꯕꯤ ꯍꯥ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯏꯆꯦ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯈꯠꯈ꯭ꯔꯦ ꯑꯣꯏꯕ ꯅꯣꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯑꯃ ꯎꯕꯗ ꯐꯥꯎꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯦꯕ ꯂꯦꯝꯕꯤꯅ ꯄꯥꯔꯤ ꯅꯆꯦꯗꯤ ꯂꯤꯗ꯭ꯔꯤꯕꯅꯤꯀꯣ ꯌꯥꯝ ꯅꯧꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯁꯛꯀꯁꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯆꯤ ꯂꯦꯝꯕꯤ ꯅꯪꯗꯤ ꯌꯥꯝ ꯐꯖꯩꯗ ꯑꯩꯈꯣꯏ ꯏꯆꯦꯗꯕꯨ ꯊꯤꯕꯩ ꯋꯥꯅꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯄꯥꯔꯤꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯄꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯒꯤ ꯐꯤꯁꯦ ꯑꯃꯇ ꯁꯨꯕꯤꯔꯣꯀꯣ ꯑꯩ ꯁꯥꯟꯅꯕ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯒꯦ ꯄꯥꯔꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯁꯥꯒꯤ ꯐꯨꯔꯤꯠ ꯐꯥꯎꯕ ꯃꯁꯥꯅ ꯁꯨꯖꯅꯤ ꯈꯪꯗꯦꯕ ꯃꯁꯤ ꯉꯥꯡꯁꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯃꯁꯨ ꯀꯗꯥꯏꯅꯣ ꯑꯩ ꯑꯣꯏꯅ ꯁꯨꯕꯤꯔꯒꯦ ꯏꯇꯥ ꯂꯦꯝꯕꯤ ꯌꯥꯔꯦ ꯅꯪ ꯆꯠꯍꯧꯔꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ ꯑꯉꯥꯡꯁꯤꯗ ꯅꯪꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯛꯀꯅꯨꯀꯣ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯤ ꯅꯪ ꯏꯃꯨꯡꯒꯁꯦ ꯈꯥꯕꯩ ꯈꯔꯒ ꯁꯥꯗꯧ ꯃꯥꯜꯂꯦ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯁꯤꯗꯤ ꯏꯇꯥ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯅꯤꯁ ꯆꯥꯎꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯂꯤꯉꯩ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯁꯨ ꯍꯦꯛ ꯄꯣꯠ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯊꯦꯡꯅꯔꯦ ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯍꯥꯏꯗ ꯐꯠ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯧꯗꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯦ ꯂꯦꯝꯕꯤ ꯆꯠꯄꯕꯨ ꯆꯨꯝꯅ ꯆꯠꯈꯤꯗ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤꯗꯤ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯀꯩꯅꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯕꯨ ꯅꯁꯛ ꯅꯇꯧ ꯀꯌꯥꯝ ꯐꯖꯕ ꯃꯤꯅꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯡꯉ ꯆꯠꯇꯣꯔꯤꯒꯦ ꯀꯩ ꯍꯥꯏꯕꯁꯤꯒꯤꯗꯣ ꯑꯩꯁꯤ ꯁꯛ ꯊꯤꯁꯤꯅꯤꯅꯦ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗ ꯑꯩꯅ ꯌꯥꯕꯤꯔꯤ ꯀꯥꯏꯅꯒ ꯐꯥꯎꯁꯥꯔꯤꯔꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯃꯤꯠꯌꯥꯝꯕꯤꯕꯨ ꯀꯣꯏꯁꯤꯜꯂꯒ ꯑꯗꯨ ꯍꯛꯅꯁꯨ ꯅꯥꯄꯜ ꯀꯥꯒꯅꯨꯗ ꯍꯌꯦꯡ ꯊꯥꯕꯜꯂꯩꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯅꯪꯅ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯍꯧꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ ꯈꯟꯕꯒꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯅꯤ ꯌꯥꯗ꯭ꯔꯒꯅ ꯅꯪꯒꯤ ꯃꯥꯡꯖꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯡꯖꯕ ꯅꯠꯇꯤꯌꯦ ꯅꯣꯡꯗ꯭ꯔꯦꯟ ꯅꯣꯛꯇꯨꯅ ꯑꯣ ꯅꯨꯄꯤ ꯅꯣꯏꯁꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯕ ꯑꯣꯏꯔꯦꯀꯣ ꯏꯕꯦꯝꯃ ꯅꯃꯥꯡꯗꯕꯨ ꯂꯨꯍꯣꯡꯕꯤꯒꯦ ꯑꯩꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣꯛꯄꯗꯣ ꯅꯁꯛ ꯊꯤꯕꯤ ꯅꯪꯗꯤ ꯊꯥꯕꯜꯂꯩ ꯍꯣꯏꯒꯤ ꯁꯝꯕꯜꯂꯩ ꯃꯔꯨꯝꯗꯒꯤ ꯆꯥꯡ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯝ ꯌꯦꯡꯍꯧꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕꯜꯂꯩ ꯃꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯎꯅꯗꯨ ꯂꯩꯔꯤꯉꯩ ꯂꯥꯡꯂꯦꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯍꯦꯛ ꯎꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗ ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯣꯛꯂꯝꯃꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯗꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯂꯥꯡꯂꯦꯟ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯊꯥꯕꯜꯂꯩ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯀꯜꯂꯛꯄ ꯂꯩꯁꯥꯕꯤ ꯁꯛꯊꯤꯕꯤ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯦꯟꯅꯕ ꯇꯧꯔꯁꯤ ꯊꯥꯕꯜꯂꯩꯒꯤ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯃꯛ ꯆꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯁꯤꯗꯤ ꯃꯤꯒ ꯂꯣꯏꯅ ꯇꯥꯕ ꯇꯥꯔꯦ ꯇꯞꯅ ꯍꯥꯏꯌꯨꯕ ꯍꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩ ꯀꯅꯥꯅꯕꯨ ꯇꯥꯗꯧꯔꯤꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯗꯃꯒꯦ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕ ꯊꯥꯕꯜꯂꯩ ꯅꯣꯛꯇꯨꯅ ꯑꯁ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯕꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯤ ꯁꯛꯇꯥꯁꯤꯡꯁꯤꯒ ꯈ꯭ꯔꯤꯁꯇ ꯃꯀꯣꯛ ꯑꯅꯤꯁꯦ ꯅꯝꯁꯤꯜꯂꯒꯦ ꯍꯥꯠꯇꯣꯛꯄ ꯀꯔꯤ ꯇꯣꯏꯅꯣ ꯇꯧꯖꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯨꯝꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯗꯤ ꯂꯥꯡꯂꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯈꯪꯅ ꯈꯪꯅ ꯂꯦꯟꯅꯕ ꯎꯁꯤꯠꯇꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯄꯥꯔꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯈꯤꯔꯝꯃꯤ ꯂꯝꯄꯥꯛ ꯑꯗꯨꯗꯅꯤ ꯄꯥꯔꯤ ꯇꯣꯝꯕꯨꯡꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯇꯣꯝꯕꯣ ꯅꯅꯥꯎ ꯋꯥ ꯑꯃ ꯇꯥꯏꯖꯒꯦꯗꯅ ꯄꯥꯔꯤ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ ꯇꯥ ꯇꯣꯝꯕꯣ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯏꯆꯦ ꯊꯥꯕꯜꯂꯩꯁꯦ ꯑꯋꯥꯡꯒꯤ ꯇꯥ ꯄꯥꯔꯤꯒ ꯀꯣꯏꯅꯕ ꯃꯥꯜꯂꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯆꯠꯃꯤꯟꯅꯩ ꯅꯍꯥꯟꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯏ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯎꯅꯩ ꯑꯩꯅꯁꯨ ꯐꯅ ꯌꯥꯝꯃꯤ ꯊꯦꯡꯅꯕ ꯇꯥ ꯇꯣꯝꯕꯨꯡꯕꯨ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯣ ꯇꯣꯝꯕꯨꯡ ꯄꯥꯔꯤ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯕꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯝꯕꯨꯡꯒ ꯍꯤꯌꯥꯏꯒꯁꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯑꯗꯨꯅ ꯄꯥꯔꯤꯕꯨꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯩ ꯄꯥꯔꯤ ꯅꯪꯅ ꯑꯩꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯑꯁꯦꯡꯕꯅꯤ ꯅꯅꯥꯎꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯕ ꯀꯥꯟꯗꯁꯨ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯅ ꯏꯆꯦ ꯊꯥꯕꯜꯂꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯆꯦꯗꯁꯨ ꯊꯤꯅ ꯆꯩꯔꯤ ꯍꯥꯏ ꯑꯁ ꯇꯥ ꯇꯣꯝꯕꯣ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯅꯤ ꯇꯣꯝꯕꯨꯡ ꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛ ꯊꯥꯕꯜꯂꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯆꯤꯡꯅꯕꯗꯤ ꯄꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃ ꯈꯪꯗꯕꯅ ꯃꯥ ꯋꯥ ꯉꯥꯡꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯊꯥꯕꯜꯂꯩꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯦꯝꯕꯤ
ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯊꯥꯕꯜꯂꯩꯒ ꯇꯣꯝꯕꯨꯒ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯅꯣꯡꯗ꯭ꯔꯦꯟ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ꯫ ꯂꯦꯝꯕꯤ, ꯅꯣꯏꯒꯤꯁꯦ ꯑꯩꯅ ꯂꯥꯡꯂꯦꯟꯗꯨ ꯅꯨꯡꯁꯤꯕꯤꯔꯤ ꯀꯥꯏꯅ ꯊꯥꯕꯜꯂꯩ ꯑꯩꯈꯣꯏꯅꯤ ꯀꯥꯟꯅꯅꯕ ꯁꯤꯟꯕ ꯀꯥꯏꯗꯨ ꯅꯠꯇꯦꯀꯣ? ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯂꯦꯝꯕꯤ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ, ꯏꯇꯥ ꯂꯥꯡꯂꯦꯟꯗꯣ ꯑꯗꯨꯛ ꯍꯪꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥꯗꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯅ ꯊꯥꯕꯜꯂꯩꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯍꯧꯅꯅꯦ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗ ꯌꯦꯠꯂꯔꯣꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯂꯦꯝꯕꯤ, ꯅꯪꯅ ꯑꯩꯁꯤ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ? ꯑꯁꯦꯡꯕꯅꯤ ꯃꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ, ꯅꯍꯥꯟꯗꯁꯨ ꯇꯥ ꯇꯣꯝꯕꯨꯒ ꯃꯈꯣꯏꯅꯤ ꯊꯥꯕꯜꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯎꯅꯔꯤꯕꯅꯤ꯫ ꯑꯩ ꯃꯤꯠꯁꯤꯅ ꯎꯔꯕꯅꯤ꯫ ꯅꯠꯇꯦ, ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕꯣ? ꯑꯩꯅꯁꯨ ꯃꯥꯁꯤ ꯁꯤꯡꯅꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯃꯛ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯇꯣꯝꯕꯨꯡ ꯁꯥꯎꯅ ꯊꯥꯕꯜꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯊꯥꯖꯔꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯊꯥꯕꯜꯂꯩ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯣꯝꯕꯨꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ꯫ ꯇꯥ ꯇꯣꯝꯕꯨꯡ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯅꯪꯒꯤ ꯇꯥꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯗꯨꯒꯤ ꯊꯃꯣꯏꯕꯨꯗꯤ ꯊꯨꯒꯥꯏꯔꯝꯃꯣꯏꯁꯤꯔꯥ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯒ ꯀꯩꯒꯤꯅꯣ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯍꯥꯟꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯊꯥꯕꯜꯂꯩ ꯀꯞꯇꯨꯅ, ꯇꯥ ꯇꯣꯝꯕꯨꯡ, ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ, ꯑꯗꯨꯕꯨ ꯇꯥ ꯇꯣꯝꯕꯨꯡꯅꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤ ꯑꯝꯇ ꯈꯪꯕꯤꯌꯨ꯫ ꯑꯩ ꯃꯥꯒ ꯀꯥꯏꯅꯕꯗꯤ ꯉꯝꯒꯅꯤ, ꯑꯗꯨꯒ ꯇꯥ ꯇꯣꯝꯕꯨꯡꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ꯫ ꯊꯥꯕꯜꯂꯩ ꯃꯥꯅ ꯇꯣꯝꯕꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯇꯣꯝꯕꯨꯡ ꯃꯥꯁꯨ ꯈꯪꯂꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯉꯁꯤꯃꯨꯛ ꯆꯦꯜꯂꯁꯤ꯫ ꯁꯤꯗ ꯅꯪꯅ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯊꯥꯖꯒꯦ꯫ ꯊꯥꯕꯜꯂꯩꯁꯨ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅ ꯆꯦꯟꯕꯗꯨꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯇꯣꯝꯕꯨꯡꯒ ꯊꯥꯕꯜꯂꯩꯒꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯦ, ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯃꯄꯥꯟ ꯊꯣꯛꯂꯛꯑꯣ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦꯕ, ꯅꯪ ꯅꯨꯄꯥ ꯐꯪꯗꯣꯔꯤꯕ ꯏꯆꯦ꯫ ꯕꯤꯅꯥ ꯏꯪꯈꯣꯜꯗꯒꯤ, ꯍꯩꯌꯥ ꯇꯣꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯃꯥ, ꯁꯤꯗꯤ ꯍꯅꯨꯕꯤ ꯅꯣꯏꯅ ꯈꯪꯕ ꯌꯥꯋꯥ ꯅꯠꯇꯤꯌꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯀꯩꯗꯧꯔꯤꯒꯦ? ꯑꯣ, ꯅꯋꯥꯒꯤ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦꯕ ꯏꯆꯦ, ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯒ꯫ ꯃꯁꯤ ꯌꯦꯡꯉꯨꯀꯣ꯫ ꯍꯩ ꯑꯇꯣꯝꯕ, ꯅꯪ ꯉꯁꯤꯅꯦ ꯂꯩꯇꯨꯝ ꯆꯥꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯃꯁꯤꯕꯨ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯨ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯈꯥꯕꯩꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯥ, ꯑꯇꯣꯝꯕ, ꯑꯁꯦꯡꯕꯒꯤ ꯆꯦꯟꯈ꯭ꯔꯕꯣ? ꯑꯝꯇ ꯍꯥꯏꯔꯣꯃꯤ꯫ ꯑꯁꯦꯡꯕ ꯆꯦꯜꯂꯤꯃꯤ ꯏꯆꯦ, ꯑꯩꯁꯤ ꯇꯥ ꯇꯣꯝꯕꯨꯡ ꯍꯣꯏꯗꯒꯤ ꯍꯜꯂꯛꯏꯅꯦꯕ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯩꯍꯧꯔꯤꯌꯦ, ꯃꯥꯒꯤ ꯆꯥꯛꯀꯗꯤ ꯍꯥꯞꯆꯤꯜꯂꯨꯔꯅꯨ, ꯑꯥꯗ ꯆꯥꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯆꯦ ꯊꯥꯕꯜꯂꯩꯗꯣ ꯇꯥ ꯇꯣꯝꯕꯨꯡꯅ ꯆꯦꯜꯂꯦ ꯍꯥꯏꯕ ꯉꯔꯥꯡ, ꯅꯪ ꯅꯨꯄꯥ ꯐꯪꯗꯣꯔꯕꯅꯦꯕ ꯏꯆꯦ꯫ ꯑꯌꯥ, ꯑꯩ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤꯃꯤ ꯑꯇꯣꯝꯕ, ꯏꯄꯥꯇꯅꯤ ꯏꯆꯦꯅ ꯅꯨꯡꯁꯤꯕ꯫ ꯑꯗꯣ ꯏꯆꯦ, ꯅꯪ ꯅꯨꯄꯥ ꯐꯪꯗꯣꯔꯕꯅꯤꯅ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯒꯦ ꯍꯥꯏꯔꯅꯤꯀꯣ? ꯏꯆꯦ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯅꯥ ꯈꯟꯍꯧꯗꯣꯏꯅꯣ ꯏꯆꯦ? ꯂꯥꯡꯂꯦꯟ ꯄꯦꯔꯤ ꯄꯦꯔꯤ ꯑꯃꯨꯛ ꯇꯧꯗꯨꯅ, ꯑꯇꯣꯝꯕ, ꯏꯆꯦ ꯇꯣꯏꯅ ꯇꯣꯏꯅ ꯌꯨꯝꯗ ꯂꯥꯛꯀꯗꯣꯏꯅꯤ, ꯅꯪ ꯀꯞꯀꯅꯨ, ꯏꯆꯦ ꯅꯨꯡꯉꯥꯏꯇꯦ, ꯏꯃꯥꯒ ꯇꯥꯆꯧꯒꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯨꯀꯣ꯫ ꯕꯤꯅꯥꯅ, ꯏꯁ, ꯀꯩꯅꯥꯅ ꯃꯄꯥꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯈꯣꯏ ꯃꯁꯤꯗ ꯃꯄꯥꯟꯗ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯗꯤ ꯍꯦꯛ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯅꯤ? ꯑꯁꯤ ꯍꯥꯏ ꯏꯪꯈꯣꯜꯗꯒꯤ ꯂꯩꯇꯨꯝ ꯑꯗꯨ ꯄꯥꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯞꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯧꯄꯥꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯪꯂꯛꯂꯝꯃꯤ꯫ ꯑꯌꯣ ꯏꯃꯥ, ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ? ꯄꯥꯔꯤꯁꯨ, ꯏꯃꯥ, ꯅꯪꯒꯤ ꯁꯣꯅꯣꯆꯨꯏꯅ꯫ ꯍꯦ, ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯆꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯉꯨ, ꯆꯥꯛꯇꯣ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨꯁꯤ ꯆꯠꯂꯨ, ꯁꯛꯇꯥꯁꯤꯡꯁꯤꯗꯤ꯫ ꯃꯃꯥꯅꯒ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯁꯦꯠ, ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯈꯔ ꯆꯝꯇꯛꯅ ꯀꯦꯁꯤꯟꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗ ꯀꯨꯟꯗꯥꯂꯩꯅ, ꯍꯩꯃꯥ ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯁꯤꯗꯤ꯫ ꯏꯅꯦ, ꯁꯨꯝ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯁꯤꯔꯅ ꯇꯧꯕꯅꯤ, ꯑꯗꯣ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯌꯨꯝꯗ ꯂꯩꯍꯧꯗꯕ꯭ꯔꯣ? ꯏꯍꯦ, ꯅꯪ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯍꯧꯕꯅꯤ, ꯏꯅꯦꯅ ꯍꯪꯕꯁꯨ ꯈꯨꯝꯗꯦ, ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯈꯤꯗꯦ ꯏꯕꯦꯝꯃ꯫ ꯅꯪ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇ ꯍꯪꯉꯨꯁꯣꯗꯅ, ꯅꯪꯅ ꯍꯪꯂꯕꯗꯤ ꯈꯔ ꯈꯨꯝꯃꯛꯇꯧꯁꯨ ꯃꯥꯜꯂꯤ꯫ ꯏꯁ, ꯏꯅꯦꯁꯤꯃꯀꯣ, ꯏꯅꯦ ꯂꯣꯏꯅ ꯈꯪꯉꯤꯀꯣ, ꯑꯗꯣ ꯅꯨꯄꯤ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯣ, ꯋꯥꯔꯤꯒ ꯁꯥꯕ ꯍꯧꯖꯤꯜꯂꯣ꯫ ꯏꯅꯦꯒꯤꯗꯤꯅꯦ ꯅꯣꯏꯅꯕꯨ ꯌꯥꯔꯕ ꯍꯦꯛꯇ ꯂꯨꯍꯣꯡꯕꯤꯔꯗꯧꯅꯤ ꯏꯅꯦꯁꯤꯃ꯫ ꯑꯗꯣ ꯏꯅꯦ, ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯍꯩ ꯑꯗꯣ ꯐꯖꯅ ꯍꯥꯏꯅꯧꯀꯣ꯫
ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯎꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯥꯏꯅꯔꯕ ꯌꯥꯝ ꯂꯦꯟꯅꯈꯤꯗꯥꯏꯅꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯆꯦꯟꯈꯤꯕ ꯖꯥꯠꯂꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯀꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯗ ꯅꯠꯇ꯭ꯔꯒ ꯁꯛ ꯐꯖꯕꯁꯤꯕꯨ ꯑꯩꯅꯒ ꯍꯦꯜꯂ ꯖꯥꯠꯂꯣ ꯅꯣꯡꯗ꯭ꯔꯦꯟ ꯑꯗꯨ ꯅꯨꯄꯥꯅꯤꯒ ꯀꯥꯎ ꯃꯈꯩ ꯑꯣ ꯈꯣꯡ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯀꯩꯗꯧꯔꯒꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯁ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯑꯩꯅ ꯍꯣꯟ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯃꯤ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯀꯞꯇ ꯀꯞꯅꯤꯡꯉꯤ ꯂꯥꯡꯂꯦꯟ ꯂꯣꯟꯅ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯠꯌꯥꯝꯕꯤ ꯑꯃ ꯀꯣꯏꯔꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯁꯛ ꯐꯖꯩꯌꯦꯅ ꯅꯄꯜ ꯀꯥꯔꯨꯕ ꯅꯪꯕꯨ ꯉꯝꯃꯝꯃꯅꯁꯨ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯃꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯤꯗ ꯉꯥꯎꯖꯕꯅꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯨ ꯈꯛ ꯑꯩꯗꯤ ꯉꯥꯏꯖꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯩꯅ ꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯡꯂꯦꯟ ꯃꯃꯤꯠꯀꯥꯗꯨ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯅꯣꯡꯗ꯭ꯔꯦꯟꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯅꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯨ ꯅꯪꯅꯦ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯍꯧꯈꯤꯕ ꯀꯌꯥꯗꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯒ ꯊꯥꯖꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ